Akashbani Imphal, Maibam Dwijamani na pau pazari. Manipurda numit mangani sumna sathagadaba yausang kumai, mahusagi sanabi amati haraute yambaga loinana ngasidigi haure. Leikai da yausang mai thaba angangsingna yumthong da sangduna naga thengniba holi pala sakpa numidangi matamda thabal songmana singbana kumai asigi mapungoi ba saktamni. Kumai asiga mari lenana Raijapal Ajoy Kumar Bala amadi Mukhyamantri Yumnam Khemchan Singh, Manipur Vidhan Sabha gi Sadasya K. Robindro Singh, Shiv Sena Manipur Pradesh yauna lusingba kayana miyamda yaipa paujel pirakli. Manipur da khundaminariba Mitei, Naga, Kuki amasung Mitei Pangal Nahasing punna saru yaba National Integration Tour Mukhyamantri Yumnam Khemchan ngasi lamthakre. Raija sida khundaminariba tongan ba phurup khudingmaki ahal oirabasingna nungainadaba amati pendaba pumnamak kauthoknaduna ngakpi haibagi wakhalon thamduna tungi mirol singidamak khanba matam oire haina Mukhyamantri Yumnam Khemchan hairi. IGAR South ki midyang makhada Kaithel manbida leiba Assam Rifles ki mapan suba sector ni sinduna Manipur da amatu oibigi saktam ama puraknaba khongthangi saruk am oina siliba National Integration Tour atu Kaithel manbi garrison digi lamtharaduna Sri Khemchan hai Assam Rifles ki midyang makhada siliba National Integration Tour asi Manipur gi amatu oiba apunbigi saktam purakpa khongsat amani tour asina Manipur amatu oina punsinba haibadu oire. Upamukhyamantri Losi Dikhon hairi sana khonabada zat bizat khaidabagum lamdamasi khundaminariba kangluk phurup khudingmangna nungsi chanana hingminaduna lamdamasi tangdu leita balamdamama ohenna bohonnaminabagi tangai phatabalai. Imphal East Jilla gi Wangkai Kendra gi manungsana leiba Citizens Club ta pangtokpa yausang sports meet haudopagi thoramda saruk yaraduna Sri Dikhon hai Manipur asi apikpa raija ma oijarabasu sana khonabagi lamda thawai yaubada natana afaba sanori kaya puthokpa ngamal lamdam ama oiri. Raija sigi ina kulaba kala amasung sanskriti amati sandaroi singna Manipur pumalemda saktakli. Central Bureau of Communications Field Office Tamenglong amasung CBCRO Imphal na sinduna Nari Shakti at Biksit Bharat at the Red 2047 haibasida Special Outreach Program ama ngasi Tamenglong Jilla gi District Headquarter da leipa Christian Grammar School da pangthokre. Thoramaduda District Hospital Tamenglongi Senior Medical Officer Dr. Namzu Bau amasung Advocate Daniel Kesamna Resource Person oina Nari Shakti amasung Biksit Bharat at the Red 2047 gi matangda sandokna talgaduna wafam kaya phungtokhi. Imphal gi Thangal Bazar gi Bora Galida ngasi ayuk nupa ama gyan tadana leramba thengdare city police ki kangbu mana nupa adu Imphal ge Rims Hospital da pukatki adu moinamag doctor na mahak siri haida phongtorki nupa adu sei kuntrani palom sore foot manga inchi manga wangi kulei kusuni police na case ama register tawkhre. Tribal Kanglup Kilomi Singbu Hena Pungning Thogana Bagi Pandamda Krishi Bigyan Kendra Chantel na District Veterinary Department Chantel ke kusam darga nong bagi oiba sasan lem na laing bagi kemama Chantel Christian Village ngasi pangthokre. Sasan Singbu anobu makal ki technology sizinatuna matau karam na loigadi ge habiki matangda akang ai singna lomi singda ningthi na takbi tambiki ke maduda lomi kutratar una saruyaki. Awang nung poglamdam gi oiba Disaster Resilient Hospitals ki ahanba Regional Workshop Guwahati da leiba All India Institute of Medical Sciences da pangthokre. Leiba ga sigi awang nung poglamdam gi Raja Singda leriba haksel gi lamda thabak toriba institution singda mausagi oiba amang ata tholakpadagi ngakthokna pamati mangjongna na sem sahumna bagi pandamda workshop adu pangthokani. Numit ini gi oiba thoramasida Nongsu Bengal Odisha amasung Northeastern Indira Gandhi Regional Institute of Health and Medical Sciences Shillong gi yauna awang nokpo raija pumnamaki mihulsing saruk yari. Malem pumbata ngasi wildlife numit palan tawri kumsi seigi palan thoramasigi thimdi hidak oina sizinaba yapa pambising haksel heritage amasung livelihood ngaksen bahibasini. Numit asiga mari lenina Pradhan Mantri Narendra Modi na lamlaki sa usek singbu ngak senduna thamnaba sarkar gi phireb adu amuk hena sesilan khre. Social media da thakat bawarol da Sri Modi hai malem gi oiba palan asina malem asigi prakriti amadi ecosystem gi ina khunbadu uli magnai masina lamlaki sa usek ngak senbagi thabak toriba miyai khudingmaki mafamda su tawbimal khangba uli pauloi jare.